ngasi LDCna lejeri mafam si Nomaibungdani uriba lambi paring asina Nomaibunggi traffic point leiba mafam aduni aduga oi thangba kandana Ananda Higher Secondary School leire uriba lambi paring asina Nomaibung fauraga kunung mamang taba yaba lambi paring aduni mafam asidani inakhumbi digital printer haina mingthonba job work khudimmak yamna laina matam changdana online job amadi offline job khudimmak phanghanduna ngasi phawba lepa leitana miyamgi seba tawduna lakni aduga thangnana leiba shop haiba taragadi ibogo amadi BK branded shop singa thangnana leire inakhumbi digital printer hariba job work suba masida phangliba facility khara haiba taragadi digital printing, color and black white, t-shirt printing, money transfer, Xerox, photo printing, invitation printing, offset printing, spiral binding, rubber stamp, lamination, perfect binding, PCB card, online job, flex printing, and DTP gi oiba thabak sing yam phajana pangthoktuna miyamge seba tahuri. Yamna nungsiba ama haiba taragadi job work adugi owner oiriba SK gi laikhidrebi mamagi maming lauduna inakhumbi digital printer hain maming tholi loinana mamagi khubam pothafam amasu thamduna isorgumna lalhauri hingngi matamda mahaki mamana nupina sana yamna siraga lairik haitrabudi kaiduruni haiba wafam phongdoklami haiduna owner aduna job center asida uniform setaga lakpa student singidamak heavy offer pijagani haiba wafam thamlakhi Maramaduna student singna job center asida lakpidune heavy offer sing asigi khudong sabu lobi ho loinena lairen digital creator gi ming palagasu adumok offer laigini haibo offer su owner aduna makatana thamlokli inakhumi digital printer job work asida lakpiduna online job amadi offline job khudimak phangbiragani miyamna lakpiduna adomadom gi darka leba job work sing adu puduna lakpiyu aikhoi su ngaijaramge miyamgi sabale palaitana pangthokpa ngamnaba honajage amadi screen da uriba contact number asida akupa maror hangwiningba taragasu call tawbirau masina passport chamba lorba matungda katena kaktuna customer da khusina khibigi mamini sticker gi oiba makhal makha kaya digital printer asida print out tawbigi mamini Manipur gi haira food item sing puthokpigi lamda maming chatlaba smile product sing gi sticker sing su mafam asida print out tawjakhre loinena school college sing gi fruit sing de logo namgi thabak sing mapung phana namjakhre miyam punamaksu mafam asida lakpidana order tawbiru delivery matam chana pijage haibo wafam su owner duna makha tana thamlakli